ꯅꯨꯡꯁꯤꯕꯤꯗꯨꯅ Manipuri Entertainment Channel ꯕꯨ subscribe ꯑꯃꯁꯨꯡ like ꯇꯧꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯀꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ ꯑꯩꯒꯤ ꯃꯤꯡ ꯔꯣꯃꯤꯌꯣ ꯀꯧꯏ ꯋꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ ꯑꯩꯁꯦ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯄꯨꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯗꯤ ꯊꯥꯗ ꯌꯥꯝꯗ꯭ꯔꯕꯗ ꯇꯣꯂꯣꯞꯁꯦ ꯂꯨꯄꯥ 10,000ꯒꯤ ꯃꯊꯛꯇ ꯐꯪꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯉꯝꯃꯝꯗꯦ ꯑꯩꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯥ ꯃꯁꯥꯒꯤ ꯕꯥꯔꯗꯦꯅ ꯂꯥꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯟ ꯄꯣꯠ ꯑꯃꯠꯇ ꯇꯝꯅꯤꯡꯉꯛꯄꯗ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯄꯩꯁꯥ ꯈꯔꯁꯤꯅꯗꯤ ꯍꯦꯛꯇ ꯀꯣꯟꯅꯔꯝꯗꯦ ꯕꯕꯥ ꯏꯃꯥꯁꯨ ꯁꯨꯔꯤ ꯅꯣꯝꯂꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯣꯏꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯇꯕꯅꯤꯅ ꯏꯆꯟꯅꯨꯄꯤ ꯁꯦꯝꯕꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯅꯝꯕꯅ ꯑꯩꯈꯣꯏꯅ ꯁꯨꯔꯨ ꯅꯣꯝꯃꯨꯕꯗ ꯐꯪꯂꯛꯄ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯏꯆꯟꯅꯨꯄꯤꯗ ꯑꯅꯝꯕꯅ ꯂꯣꯏꯅ ꯊꯥꯗꯕꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕꯗ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯁꯤꯅꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯈꯔ ꯈꯖꯤꯛꯇ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯈꯪꯕꯤꯔꯒꯗꯤ ꯐꯒꯗꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯔꯤꯔꯁꯨ ꯈꯪꯗꯦ ꯆꯍꯤ ꯈꯨꯗꯤꯡ ꯐꯣꯟ ꯑꯅꯧꯕ ꯑꯃꯃꯝ ꯑꯗꯨꯝ ꯁꯤꯜꯂꯝꯃꯤ ꯑꯩ ꯏꯁꯥꯅꯒ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯣꯃꯣꯔ ꯑꯣꯏꯔꯕ ꯐꯣꯟꯅꯤ ꯆꯍꯤ 9 ꯁꯨꯔꯕ ꯐꯣꯟꯅꯤ ꯕꯕꯥ ꯏꯃꯥꯅꯁꯨ ꯃꯔꯛ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯦꯟꯊꯣꯛ ꯃꯇꯥ ꯑꯗꯨꯗ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯅꯤꯗꯤ ꯊꯥꯖꯗ꯭ꯔꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯗꯨꯀꯥꯟꯗ ꯐꯝꯃꯒꯁꯨ ꯄꯩꯁꯥꯗ ꯄꯨꯡꯄꯥꯏꯗ ꯄꯥꯏ ꯑꯗꯨꯒ ꯏꯆꯥꯒꯤꯗꯤ ꯁꯤꯟꯐꯝ ꯑꯁꯤ ꯏꯋꯣꯟ ꯑꯣꯟꯅꯔꯕ ꯀꯔꯤꯅꯣ ꯏꯀꯥ ꯍꯦꯛ ꯀꯥꯈꯠꯄ ꯉꯝꯗꯅ ꯎꯏ ꯅꯪꯕꯨ ꯇꯣꯂꯣꯞ ꯈꯤꯇꯪ ꯆꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯣ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯅꯣꯏꯅꯗꯤ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯧꯅ ꯇꯝꯍꯟꯕꯤꯔꯛꯄꯅꯤ나 ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯤꯕ ꯀ꯭ꯂꯥꯁ 12ꯇꯨꯗ ꯂꯣꯏꯁꯤꯟꯒꯦ ꯅꯤꯡꯖꯕꯅꯤ ꯐꯣꯔꯝ ꯐꯤꯜꯑꯞ ꯄꯩꯁꯥ ꯁꯨꯗꯕꯗꯒꯤ ꯅꯣꯏ ꯑꯩꯈꯣꯏ ꯃꯇꯝ ꯑꯗꯨꯗ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯊꯣꯛꯃꯤꯟꯅꯈ꯭ꯔꯤꯗꯨꯅꯤ 10 ꯄꯥꯁꯅꯕꯨ ꯀꯩ ꯊꯕꯛ ꯑꯆꯧꯕ ꯐꯪꯗꯣꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯁꯤ ꯃꯁꯤ ꯆꯞ ꯆꯥꯔꯕꯅꯤ ꯊꯣꯡ ꯁꯪꯕ ꯑꯣꯏꯅ ꯂꯩꯔꯤꯁꯤ ꯏꯆꯟꯅꯨꯄꯤꯁꯤꯗꯕꯨ ꯅꯨꯡꯉꯥꯏꯇꯦ ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯉꯥꯡꯁꯤꯃꯗꯤ ꯉꯝꯃꯤꯈꯩ ꯍꯣꯠꯅꯕꯤꯔꯝꯃꯒꯦ ꯈꯟꯅ ꯂꯥꯏꯔꯤꯛꯇꯣ ꯃꯈꯥ ꯑꯗꯨꯝ ꯇꯝꯍꯟꯕꯤꯔꯕꯅꯤ ꯑꯗꯨ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯀꯔꯤ ꯑꯣꯏꯔꯤꯒ ꯍꯥꯏꯔꯒ ꯇꯤꯟꯅꯔꯤꯕꯅꯣꯕꯨ ꯈꯪꯗꯦ ꯐꯣꯟꯒꯁꯤꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯅꯧ ꯑꯅꯧꯕ ꯁꯤꯜꯂꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯒꯁꯤꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯅꯤꯔꯛꯀ ꯁꯦꯠ ꯆꯥꯔꯨꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯠꯄꯤ ꯄꯣꯠꯇꯦ ꯅꯨꯡꯉꯥꯏꯔꯤꯁꯨ ꯀꯨꯝꯍꯩ ꯑꯃꯅꯤ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯉꯥꯡꯕꯤꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯋꯥꯕꯤꯔꯨꯔꯅꯨ ꯅꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯟꯅ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕꯤꯔꯝꯃꯒꯦ ꯑꯩꯒꯤꯕꯨ ꯀꯩꯅꯣ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯕꯤꯗꯅ ꯑꯩꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯔꯦ ꯅꯠꯇ꯭ꯔꯒ ꯉꯥꯏ ꯉꯝꯃꯛꯇꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒ ꯄꯥꯟꯖꯈ꯭ꯔꯦ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯐꯔꯦ ꯑꯗꯨ ꯑꯩꯁꯨ ꯊꯦꯡꯈ꯭ꯔꯦ ꯊꯕꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯃꯗꯨꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯑꯉꯥꯡ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥ ꯃꯃꯥꯅ ꯀꯔꯤ ꯄꯤꯖꯔꯒ ꯌꯣꯛꯄꯅꯣ ꯈꯪꯗꯦ ꯃꯈꯨꯟ ꯃꯁꯥꯅ ꯃꯔꯣꯜ ꯑꯃ ꯂꯦꯡꯉꯤꯕ ꯂꯝ ꯇꯨꯅ ꯃꯔꯣꯜ ꯑꯃ ꯍꯦꯜꯂꯤꯕ ꯈꯤꯇꯪꯗ ꯍꯦꯛ ꯙꯞ ꯇꯧꯔꯨꯕꯗ ꯃꯄꯥ ꯃꯃꯥꯗ ꯍꯦꯛ ꯇꯝꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯍꯥꯏꯗꯅ ꯊꯥꯏꯅꯒꯤ ꯑꯃꯦꯁꯄꯨꯔꯤ ꯃꯥꯟꯕ ꯌꯣꯡꯆꯥꯛ ꯃꯔꯨꯃꯨꯛ ꯇꯣꯡꯕ ꯃꯃꯤꯠꯇꯨꯅ ꯈꯥꯅ ꯌꯦꯡꯉꯛꯑꯒ ꯔꯣꯃꯤꯌꯣ ꯑꯉꯥꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯐꯖꯅ ꯂꯣꯏꯅꯕꯤꯌꯨ ꯑꯗꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯆꯒꯠ ꯑꯃꯨꯛ ꯉꯥꯡꯉꯛꯇꯣꯔꯤꯕꯅꯤ ꯄꯦꯜꯂꯕꯅꯤ ꯑꯩꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯅꯕ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯑꯕ ꯖꯥꯠꯅꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯕꯨꯛ ꯃꯄꯥꯎꯕꯨꯗꯤ ꯐꯩ ꯍꯥꯏꯕꯨ ꯀꯨꯆꯨꯗꯨꯒ ꯊꯕꯛ ꯍꯦꯛ ꯆꯤꯜꯂꯛꯄꯒ ꯎꯅꯅꯤꯡꯉꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯎꯒ ꯑꯗꯥ ꯇꯧꯔꯨꯒ ꯍꯥꯏꯗꯅ ꯍꯦꯛꯇ ꯀꯧꯔꯛꯇꯣꯔꯤꯕꯅꯤ ꯏꯆꯝ ꯆꯝꯅ ꯃꯥꯅ ꯑꯩ ꯎꯅꯅꯤꯡꯕ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯆꯥꯄꯣꯠ ꯇꯞꯄꯤꯅꯣ ꯑꯩ ꯊꯦꯡꯉꯦ ꯈꯗꯥꯡ ꯅꯣꯝꯅꯔꯤꯉꯩ ꯏꯃꯥ ꯆꯥꯛꯇꯣ ꯊꯤꯗꯣꯛꯑꯔꯣ ꯑꯩ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯁꯤꯅ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯒ ꯀꯥꯔꯛꯑꯒꯦ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯣꯟꯊꯣꯛꯅꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯃꯥ ꯃꯁꯥꯒꯤ ꯐꯤꯕꯝ ꯁꯛꯄ ꯃꯨꯔꯇꯤꯁꯤꯗꯤ ꯃꯤꯡꯁꯦꯟꯒ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯗ꯭ꯔꯕꯗꯨ ꯃꯉꯥꯏ ꯃꯤꯒꯁꯨ ꯁꯤꯗ ꯁꯥꯔꯤꯅꯤ ꯃꯀꯣꯛ ꯂꯋꯥꯏ ꯑꯁꯤꯁꯨ ꯃꯁꯝꯁꯨ ꯑꯃꯠꯇ ꯍꯧꯖꯤꯜꯂꯛꯇ꯭ꯔꯕ ꯃꯥꯅ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯉꯥꯡꯗꯨꯅ ꯑꯩꯒꯤ ꯆꯥꯛ ꯊꯤꯕꯗꯨ ꯑꯗꯨꯝ ꯆꯪꯈꯤ ꯑꯩꯁꯨ ꯏꯁꯪꯅ ꯅꯝꯅ ꯂꯩꯕ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯕꯥꯇꯤꯜ ꯑꯃ ꯀꯪꯈꯠꯂꯒ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯝꯃꯤ ꯁꯥꯄꯣꯟꯁꯨ ꯂꯩꯔꯝꯗꯕꯗꯒꯤ ꯁꯝꯄꯨ ꯄꯤꯀꯦꯠ ꯑꯃꯅ ꯀꯣꯛꯁꯨ ꯍꯛꯆꯥꯡꯁꯨ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯒ ꯀꯥꯔꯛꯈꯤ ꯑꯗꯨꯒ ꯍꯥꯎꯇꯕ ꯆꯥꯛ ꯁꯔꯨꯛꯇꯨ ꯍꯣꯔꯦꯟ ꯂꯥꯝꯃꯛꯀꯅꯤ ꯍꯥꯏꯗꯅ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ
Isanupidi hawai thongi angangi amadu mali kaina sabi pote. Imana alu kangmet ama metpadu maduga thunga tawraga sarami. Standard team mai ni isanupi si. Ay sumuksak tuoga skundu tamna laami. Numito ise yumdagi isanupi gi hawai thongba magi saruk tusu. Puna sasalapagi isu uiningakta na puido uiraga layrami. Skun chuti thanarapa matam maduda ina yamna nungsidaba. Angang sing puba skun driver ama yawi. Ujke behen driver asina ingwanda sumna hairei. Rumio angang sing asinang na phajana senaba yadro. Aigi gari da tongba angang ama wali. Nang amukta thiro line oina angang sing asi. Mari makhut samnalaga mana tonggadaba behen da. Nang na tharakadabani. Salo angang ama wali sida mapa pulis oibadu. Madugi angang tu ni haidana. Wangang sangang si yamna usita na hairei. Ay namuk kaino yamagi gari da tonggadaba angang sing adudi. Yamane skun gate asidagi. Angang sing aduna heklan thorapuga senaraga. Driver noina gari da hapkadabani. Asuk yam khraba gari ben mayam sida yam khraba angang sing adu. Aina nakoina khoigi gari thubo amuk thilakadro. Yai haidana yamba pungang da sungang ganu. Madugi mahut yamada ingonda sumaini samna hairappasu yai. Ina waigi sida tongba angang ama wali. Madugi angang adu khara thibirau. Mataw sumna haiba yai. Adudi nate wangang sangang adu nate. Yamba igi thagi tolopsi yamba na pibibro. Nangi gari ge bihal adu da tongba angang ni nang thokpa dum tawjaw. Mange nangi daitani aigi haibabu. Skun gel asi phawde ina senari dana. Sidagi hen bade ai daita puba ngamoi hairami. Maduda ben driver adu yamna sawgalaki. Tumit nang gubana so angang do manginga mangjaw kaina. Skun sigi security guard amoina puraga daita yawdaba wangang sangak. Yengo nang principal da ina hayeng complaint tawbadi yengo hairei. Aina mo dakar tadi tongninga tongninga sutu. Nang na dumaina dhap tawraga kigadaba mi nate hairami. Adumna ibani dumaina awaya kun sum tongna baduda. Atupa ben driver amana sumna hairei. Kaino nabani na mayam mangsida mukhanari duna. Udi nangi gari da tongba ngang adudi mapana. Ngasay ngan na puraga satkrabani. Aduga Romeo nang so yare ahanga manaranu hairei. Maduda iso tumina lejarami. Ujid hariba ben driver aduna mo sumna yamna usitana. Tolo matasiga masigi angang pitawase. Magi thagi tolo asidi isanupigi asapol leiba phaw. Ponaroi kaina mayam mangda mukhairei. Madudagi iso wakhanda sumna khalami. Aina uji changsalaga phurure ai adum thabak talani. Aina manarudre ai so hore numda mano silaktabagi. Tufam zapham amata khangaroi. Hera tolo matasiga yari ke khang bani. Tabangna wai sairaba security ki thaba asibu. Ama muk yenguba haiduni. Payahan nang asidi numi suredana haidana. Ben driver adu ki manakta prap changsalaga. Aigi khungup leita leisa ki ba sengdaba leather ki khungup put aduna. Ben driver adu ki mamaida phop launa kausalami. Masu khud ka halakpa ngampote adum khudakta. Makhada luonga ka duki. Ate topa ben driver sing aduna soy se phuna ba yom salaki. Madudai so skunda sen salami. Kona waza mayama maga karigino khanari di haidana. Principal da wari du yauki. Principal na soy se hanadagi kharaga nungsidabaga. Adum khudakta tanthorei. Aiso tanthoso yare khana tawrabani. Thagi tolopso phangkhibada ngairi. Aduna ingondadi karisu mangjaba leiramde. Madudagi so wakhal nungda nokphi. Ngasai na kawbududa oikiba ben driver adugi mataudu. Sum ningsing yumda halake haidana. Bazadagi gari tongge tawringai. Thainagi skunda pulamba imanaba ama muktheng narami. Maso ai dongna security guard oiriba mali. Uniform da maso bazar da theng narami. Magai ga sipungang narami. Aina su Rogers kuire da punkidaba. Ado nangde karai da oirinu hangamme. Maduda mana hospital amagi maming palai. Madugi hospital adu da pubani kumai. Aina mo kuire da punkidaba. Aisu school amada nahankai purambane. Ado ngasi na aroi boy salame. Ado thaba ma yengani hairame. Imanaba Rogers na musum na haire. Natraga nangai gisida tawragero isu to ani kuire roi. Kuigi hospital adu bhutam na tamnai pai. Night duty ga taba numitadi tamnabada amuktaba adu na ito ani. Matam khara leiraga. Nang tongningaga da ina doktringai pusanbiramake hairei. Aina mo kari haiba bhut tamnaba mapam aduda. Aina mo mahut silaudoiba. Nungairi ne wari se itaw. Tolopte kya phangge nangidubo hangamme. Imanaba Rogers na amo. Tolopte egi wainadi hojik lupa 16,600 yaure. Adu noina naungna sangbadade 18,000 horakani khumai. Mana dumna harakpaduda isu wakhala makhalami.
ꯍꯥꯏꯁ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯇꯣꯂꯣꯞꯁꯤꯕꯨ ꯑꯁꯤ ꯌꯧꯅ ꯐꯪꯕ ꯖꯥꯔꯅꯦ ꯑꯩꯒꯤ ꯐꯪꯉꯤꯁꯤꯗꯤ ꯂꯨꯄꯥ 8,000ꯇꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ 7ꯗꯒꯤ ꯍꯧꯔꯒꯁꯨ ꯑꯗꯨ ꯏꯇꯥꯎ ꯅꯪꯒꯤꯗꯣ ꯆꯨꯝꯕꯨ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯚꯥꯏ ꯆꯨꯝꯃꯕꯨ ꯍꯥꯏꯕꯣ ꯇꯣꯂꯣꯞꯀꯤꯔꯣ ꯅꯪꯅ ꯍꯪꯉꯤꯗꯣ ꯇꯣꯂꯣꯞꯇꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯅꯣꯏꯅ ꯅꯧꯅ ꯆꯪꯕꯒꯤꯅ ꯂꯨꯄꯥ 7,000ꯗꯒꯤ ꯍꯧꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯀꯨꯏꯔꯕꯅꯤꯅ ꯂꯨꯄꯥ 13,000 ꯑꯗꯨꯝ ꯌꯧꯔꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯏꯇꯥꯎ ꯑꯩꯒꯤꯗꯤ 8,000 ꯈꯛꯇꯅꯤ ꯌꯥꯝꯗꯦꯗ ꯈꯪꯗꯦ ꯅꯪꯒꯤꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯔꯁꯤꯔ ꯈꯪꯗꯦ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁꯅ ꯑꯃꯨꯛ ꯅꯪ ꯇꯧꯅꯤꯡꯉꯒꯗꯤ ꯑꯩ ꯍꯥꯏꯅꯕꯤꯒꯦ ꯑꯗꯣ ꯚꯨꯠꯇꯤ ꯇꯝꯅꯕꯗ ꯍꯣꯁꯄꯤꯇꯥꯜꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯗꯥꯡ ꯑꯁꯦ ꯇꯨꯝ ꯂꯥꯛꯄ ꯉꯝꯄꯣꯠꯇꯦ ꯚꯥꯏ ꯑꯗꯨ ꯀꯤꯒꯟꯗ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯀꯤꯒꯜꯂꯤ ꯑꯗꯨꯅ ꯇꯣꯛꯑꯅꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦꯗ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯄ ꯐꯩꯕꯣꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯈꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯃꯅ ꯍꯨ ꯊꯛꯄꯗꯒꯤ ꯑꯃꯗꯨꯁꯨ ꯊꯛꯆꯜꯂꯨꯏ ꯍꯥꯏ ꯐꯩꯕꯣꯛꯀꯤꯗꯤ ꯌꯥꯗꯦꯗꯅ ꯑꯃꯅ ꯇꯧꯔꯒꯗꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯗꯣ ꯑꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯐꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅ ꯊꯛꯆꯜꯂꯨꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯁꯨ ꯈꯔ ꯀꯟꯕ ꯁꯥꯏꯗ ꯀꯟꯕ ꯄꯣꯠ ꯑꯣꯏꯕꯖꯥꯠꯅꯤ ꯃꯗꯨꯗ ꯐꯅ ꯀꯨꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯌꯥꯕ ꯂꯥꯌꯦꯡꯉꯝꯃꯕ ꯃꯇꯨꯡ ꯀꯟꯕ ꯉꯝꯗꯅ ꯑꯅꯤꯃꯛ ꯅꯣꯡꯃꯇꯗ ꯑꯗꯨꯝ ꯁꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯇꯝꯅꯕꯗ ꯗꯣꯛꯇꯔ ꯅꯔꯁ ꯑꯇꯩ ꯑꯇꯣꯞꯄ ꯁ꯭ꯇꯥꯐꯁꯤꯡꯁꯨ ꯀꯤꯔꯦ ꯍꯥꯏꯗꯅ ꯊꯕꯛ ꯇꯣꯛꯅꯈꯤꯕ ꯐꯥꯎ ꯌꯥꯎꯅꯔꯦ ꯑꯅꯝꯕꯅ ꯅꯨꯃꯤꯗꯥꯡꯗꯅꯤ ꯇꯧꯔꯤꯕꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯨꯝꯕꯗꯗꯤ ꯀꯌꯥ ꯇꯧꯗꯦ ꯃꯤ ꯂꯥꯌꯦꯡꯕ ꯂꯥꯛꯄꯅꯤꯅ ꯃꯤ ꯑꯗꯨꯝ ꯂꯥꯡꯉꯒ ꯂꯩ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯗꯤ ꯑꯃꯨꯛꯇꯕꯨ ꯀꯥ ꯃꯅꯨꯡꯗ ꯇꯦꯕꯜ ꯕꯦꯗꯀꯥꯁꯦ ꯃꯊꯪꯒ ꯒꯣꯡ ꯑꯣꯟꯊꯔꯛꯄ ꯉꯥꯏꯍꯥꯛꯀ ꯎꯏꯊꯔꯨꯕꯁꯦ ꯈꯨꯄꯥꯡꯅ ꯐꯥꯛ ꯂꯥꯎꯅ ꯍꯦꯛ ꯅꯥꯔꯨꯝ ꯃꯌꯥꯗ ꯊꯥꯔꯛꯄ ꯑꯁ ꯀꯤꯈ꯭ꯔꯖꯥꯠꯅꯤ ꯚꯥꯏ ꯑꯗꯨ ꯌꯨꯝꯒꯤ ꯃꯤꯅ ꯁꯣꯏꯁꯦ ꯇꯧꯔꯅꯨ ꯊꯕꯛꯇꯣ ꯇꯣꯛꯑꯣ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯑꯩꯗꯤ ꯄꯨꯡꯀꯨꯏ ꯀꯨꯏꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯇꯁꯦꯡꯅꯕꯨ ꯅꯪꯅ ꯇꯧꯏ ꯍꯥꯏꯔꯤꯗꯨꯃꯛꯄꯨ ꯇꯧꯕ꯭ꯔꯅꯦ ꯔꯣꯖꯦꯁ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯁꯦ ꯃꯤ ꯑꯗꯨꯝ ꯇꯤꯜꯂꯒ ꯂꯥꯡꯉꯒ ꯂꯩꯗꯥꯏꯅꯦ ꯚꯥꯏ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯇꯝꯅꯔꯤꯅꯣ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁꯅ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯅꯤ ꯚꯥꯏ ꯔꯤꯝꯁ ꯖꯦꯅꯤꯝꯁ ꯇꯧꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎ ꯑꯗꯨꯝ ꯑꯅꯥꯕ ꯂꯦꯞꯇꯅ ꯄꯨꯈꯠꯂꯛꯄꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯣꯏ ꯃꯔꯛꯀꯨꯝꯕꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯨꯝꯕꯗ ꯑꯅꯥꯕ ꯈꯔ ꯄꯨꯈꯠꯂꯛꯄ ꯃꯗꯨ ꯅꯠꯇꯅ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎ ꯑꯅꯥꯕ ꯂꯦꯞꯇꯅ ꯄꯨꯈꯠꯂꯛꯄꯗꯨꯗꯤ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯁꯦ ꯃꯤ ꯑꯗꯨꯝ ꯁꯤꯏ ꯃꯤ ꯆꯤꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯧꯔꯛꯇꯣꯔꯤꯕꯁꯤ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯅ ꯑꯩ ꯇꯣꯛꯈ꯭ꯔꯒꯁꯨ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯂꯩꯍꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯃꯈꯣꯏꯒ ꯑꯗꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ ꯃꯣꯏꯗꯤ ꯇꯧꯈꯤꯅꯤ ꯍꯥꯏꯕꯅꯤ ꯍꯣꯁꯄꯤꯇꯥꯜ ꯂꯤꯡꯈꯠꯂꯤꯕ ꯃꯄꯨ ꯑꯗꯨꯗ ꯚꯨꯠ ꯇꯝꯅꯩ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅꯤ ꯀꯥꯏꯅ ꯃꯈꯣꯏꯗꯤ ꯍꯥꯏꯅꯍꯧꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯈꯣꯏꯗꯤ ꯀꯤꯕꯁꯨ ꯀꯌꯥ ꯀꯤꯒꯟꯗꯦ ꯑꯗꯨꯃꯥꯏꯅ ꯐꯅ ꯇꯝꯅꯔꯕꯁꯨ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩ ꯑꯗꯣ ꯚꯥꯏ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯒꯥꯔꯤꯁꯦ ꯆꯠꯈꯤꯗꯣꯔꯦ ꯑꯩ ꯃꯁꯤꯗ ꯌꯥꯎꯈ꯭ꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯔꯣꯖꯦꯁ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇ ꯄꯤꯔꯝꯃꯣ ꯚꯥꯏ ꯍꯣꯔꯦꯟ ꯑꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯅ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯏ ꯅꯝꯕꯔ ꯑꯗꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯂꯤꯡ ꯂꯩꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯁꯨ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯆꯠꯈꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯕꯖꯥꯔꯗꯨꯗ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ ꯌꯥꯏꯅꯦ ꯃꯥꯒꯤ ꯑꯁꯤꯒꯤ ꯇꯣꯂꯣꯞ ꯃꯁꯤꯡꯁꯤ ꯑꯣꯏꯔꯒꯗꯤ 2,000 ꯍꯦꯟꯒꯠꯄ ꯍꯥꯏꯔꯤꯁꯤ ꯑꯗꯨꯝ ꯌꯥꯏ ꯀꯥꯟꯅꯗꯦ ꯑꯩ ꯃꯥꯒꯤꯁꯤꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯇꯝꯅꯕ ꯈꯣꯠꯄ ꯍꯥꯏꯗꯨꯗꯤ ꯀꯣꯟꯅ ꯊꯣꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯒꯥꯔꯤ ꯇꯣꯡꯈꯠꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯏꯃꯥ ꯍꯦꯛ ꯎꯕꯗ ꯏꯃꯥꯗ ꯁꯣꯏꯅ ꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯊꯕꯛ ꯇꯣꯛꯑꯦ ꯉꯁꯤꯅ ꯏꯃꯥꯅ ꯄꯩꯁꯥ ꯏꯊꯣꯛ ꯊꯣꯛꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩ ꯇꯣꯛꯊꯣꯛꯑꯝꯃꯦ ꯍꯥꯏꯗꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ ꯇꯣꯛꯑꯣ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯏꯆꯥ ꯆꯥꯎ ꯁꯪꯉꯛꯑꯕꯨ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯊꯥꯛꯑꯒ ꯂꯣꯏꯔꯦ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯝꯃꯤ ꯑꯗꯨꯒ ꯏꯃꯥꯗ ꯀꯣꯜꯂꯒ ꯏꯃꯥ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯅꯣ ꯅꯣꯡ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯊꯤꯔꯗꯕꯅꯤ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯊꯔꯝꯃꯕꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅ ꯑꯃꯨꯛ ꯅꯝꯊꯤꯅ ꯅꯈꯨꯠꯇꯣ ꯂꯧꯊꯣꯛꯑꯣ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯃꯤ ꯐꯨꯔꯨꯔꯤꯕꯗꯤ ꯇꯧꯅꯨꯀꯣ ꯅꯪ ꯂꯩꯅꯒ ꯂꯩꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯗꯁꯥ ꯑꯃꯨꯛ ꯇꯥꯅꯤ ꯀꯩꯅꯣ ꯅꯪꯕꯨ ꯑꯁꯦꯡꯕꯃꯛꯀꯤ ꯊꯕꯛꯇꯨꯕꯨ ꯇꯣꯛꯑꯕꯣ ꯀꯩꯗꯧꯕꯒꯤ ꯇꯣꯛꯏꯅꯣ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯈꯣ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯐꯅ ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯗꯤ ꯃꯤꯅ ꯎꯁꯤꯜꯂꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯏꯅꯤ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯕꯤꯒꯦꯅꯦ ꯉꯁꯥꯏꯗꯣ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯕꯖꯥꯔꯗ ꯒꯥꯔꯤ ꯄꯥꯔꯀꯤꯡꯗ ꯊꯥꯏꯅ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯩ ꯃꯥꯁꯨ ꯑꯩꯗꯧꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯇꯣꯂꯣꯞꯇꯤ ꯑꯩꯉꯣꯟꯗꯒꯤꯕꯨ ꯍꯦꯟꯅ ꯐꯅ ꯍꯦꯜꯂꯝꯃꯤ 16,000 ꯐꯪꯉꯤ ꯍꯥꯏ ꯑꯗꯨꯒ ꯃꯥꯗꯤ ꯊꯕꯛ ꯑꯗꯨꯁꯨ ꯇꯣꯛꯑꯅꯤ ꯑꯩ ꯑꯣꯏꯅ ꯃꯥꯒꯤ ꯃꯍꯨꯠꯇ ꯇꯧꯍꯧꯔꯣ ꯍꯥꯏꯔꯝꯃꯤ ꯏꯃꯥꯅꯕꯨ ꯃꯥꯗꯤ ꯇꯣꯂꯣꯞ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯅ ꯐꯪꯉꯒ ꯀꯩꯗꯧꯕꯒꯤ ꯇꯣꯛꯇꯣꯔꯤꯕ ꯍꯪꯉꯛꯏ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ
ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏ꯫ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯩꯕꯣꯛꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯍꯨ ꯊꯛꯏ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯏ ꯍꯥꯏ ꯃꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ꯫ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯥꯌꯦꯡ ꯉꯝꯃꯒ ꯀꯟꯕ ꯉꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯗꯨꯝ ꯁꯤꯔ ꯃꯥꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯁꯦ ꯍꯦꯛꯇ ꯁꯞꯇ꯭ꯔ ꯑꯃꯗ ꯃꯤ ꯇꯨꯝꯕꯒ ꯂꯩꯕꯒꯁꯦ ꯈꯨꯄꯥꯡꯅ ꯍꯦꯛꯇ ꯊꯥꯔꯛꯄ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯇꯧꯔꯛꯏ ꯍꯥꯏ꯫ ꯑꯗꯨꯗ ꯃꯥꯁꯨ ꯀꯤꯔꯦ ꯇꯣꯛꯑꯅꯤ ꯑꯩ ꯆꯪꯅꯤꯡꯉꯒꯗꯤ ꯄꯨꯁꯟꯕꯤꯔꯝꯃꯒꯦ ꯁꯨꯝ ꯍꯥꯏꯔꯛꯄꯅꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯃꯥ ꯇꯣꯛꯈ꯭ꯔꯗꯤ ꯅꯪ ꯅꯇꯣꯝꯗ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯍꯧꯗꯣꯔꯤꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏ꯫ ꯑꯩꯒ ꯑꯅꯤꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯍꯧꯗꯣꯏꯕ꯫ ꯑꯗꯣ ꯏꯃꯥ ꯑꯩ ꯃꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯒꯦ ꯇꯣꯂꯣꯞꯁꯨ ꯑꯗꯨꯅ ꯈꯔ ꯆꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯖꯧ꯫ ꯑꯗꯨ ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ ꯇꯝꯅꯩ ꯍꯥꯏꯔꯤꯗꯨꯕꯣ ꯇꯟꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯩꯗꯧꯕꯒꯤ ꯇꯟꯗꯣꯏꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯨꯕꯨ ꯆꯥꯛ ꯇꯞꯇꯅ ꯆꯥꯁꯤꯜꯂꯒ ꯒꯣꯒꯣ ꯍꯦꯛ ꯅꯥꯈꯣꯛꯑꯒ ꯇꯨꯝꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯧꯔꯛꯑꯦ꯫ ꯍꯣꯔꯦꯟ ꯐꯣꯟ ꯑꯃꯨꯛꯇ ꯇꯧꯒꯦ ꯆꯪꯉꯦ ꯏꯆꯟꯅꯨꯄꯤ ꯃꯤꯁ ꯃꯅꯤꯄꯨꯔ ꯑꯗꯨꯗꯤ ꯍꯜꯂꯛꯈ꯭ꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯔꯣꯏꯗ ꯋꯥꯠꯂꯝꯈꯤꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯔꯣꯖꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯇꯥꯎ ꯑꯩꯗꯤ ꯇꯣꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯅꯪꯒꯤ ꯊꯕꯛꯇꯣ ꯇꯧꯅꯤꯡꯉꯤ ꯌꯥꯔꯒꯗꯤ ꯈꯤꯇꯪ ꯊꯨꯅ ꯇꯧꯕ ꯌꯥꯅꯕ ꯅꯪꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯖꯦꯁꯅ ꯑꯃꯨꯛ ꯚꯥꯏ ꯑꯩ ꯍꯌꯦꯡ ꯊꯕꯛ ꯀꯥꯕꯗ ꯉꯥꯡꯅꯔꯛꯑꯒꯦ ꯑꯗꯨ ꯚꯥꯏ ꯑꯩ ꯅꯪꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯑꯩꯁꯨ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯅꯪꯗꯤ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯗꯨꯝꯅ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯩꯁꯨ ꯊꯕꯛ ꯆꯠꯂꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯉꯁꯤꯗꯤ ꯍꯥꯏꯗꯅ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯕꯕꯥ ꯑꯩ ꯊꯕꯛ ꯇꯣꯛꯑꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯇꯣꯛꯊꯣꯛꯏꯕ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯇꯣꯛꯏꯅꯣ ꯍꯪꯉꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ ꯉꯔꯥꯡ ꯚꯦꯟ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯐꯨꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯇꯣꯛꯑꯕ ꯃꯥꯜꯂꯤ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯃꯗꯨꯏ ꯅꯠꯇꯦꯗ ꯇꯣꯂꯣꯞ ꯄꯤꯛꯃꯜꯂꯤ ꯍꯥꯏꯗꯅ ꯇꯣꯛꯄꯅꯤ ꯌꯥꯔꯦꯁꯦ ꯅꯣꯏꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯩꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒꯦ ꯈꯨꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯅꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯥꯟꯅꯗꯕꯗ ꯍꯪꯉꯣꯏꯗꯧꯅ ꯑꯃꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯗꯨꯅ ꯂꯩꯕꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯇꯧꯒꯦ ꯈꯜꯂꯤꯉꯩ ꯃꯇꯝ ꯂꯩꯔꯤꯉꯩ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯆꯞ ꯆꯥꯕ ꯂꯦꯡꯉꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯌꯨ꯫ ꯅꯈꯣꯏꯁꯦ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯑꯕꯅꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯔꯤꯁꯤꯗꯕꯨ ꯃꯇꯝꯒꯤ ꯃꯈꯥꯁꯨ ꯄꯣꯟꯕꯅꯤ꯫ ꯇꯥꯅꯤꯡꯉꯦ ꯁꯨꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯇꯝ ꯍꯦꯟꯒ꯭ꯔꯀꯥꯟ ꯄꯨꯡꯁꯨꯗ ꯁꯨꯕꯁꯨ ꯌꯥꯗꯕꯅꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯕꯕꯥ ꯈꯨꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯔꯣꯜ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯐꯣꯟ ꯑꯗꯨ ꯇꯧꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ ꯑꯅꯤꯔꯛ ꯇꯧꯕꯗ ꯐꯥꯎ ꯄꯥꯏꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ ꯑꯣꯏꯔꯔꯣꯏꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯃꯥꯁꯨ ꯐꯣꯟꯁꯤꯇꯪꯒ ꯄꯥꯏꯈꯠꯂꯛꯑꯕꯗꯤ ꯐꯒꯗꯕꯅꯤ ꯐꯔꯦ ꯃꯥꯒꯤ ꯊꯕꯛꯇꯣ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯉꯒ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯚꯥꯏ ꯅꯪ ꯁꯥꯎꯅꯨ ꯑꯩ ꯉꯁꯥꯏ ꯊꯕꯛ ꯑꯆꯤꯟꯕ ꯑꯃ ꯂꯩꯔꯨꯗꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕ ꯁꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯅꯪꯒꯤꯗꯣ ꯑꯩꯅ ꯉꯥꯡꯅꯕꯤꯔꯕꯅꯦ ꯌꯥꯔꯅꯤ ꯅꯪ ꯍꯌꯦꯡꯗꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯗꯨꯒ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯅꯤ ꯑꯗꯨ ꯑꯩꯗꯤ ꯉꯁꯤꯅ ꯂꯣꯏꯔꯒꯦ ꯇꯣꯛꯑꯅꯤ ꯊꯕꯛꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯁꯨ ꯔꯣꯖꯦꯁ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯏꯇꯥꯎ ꯑꯗꯣ ꯅꯪ ꯍꯌꯦꯡ ꯐꯥꯎꯗꯒ ꯂꯩꯔꯝꯄꯣꯗꯅ ꯑꯩꯁꯨ ꯏꯇꯣꯝꯗ ꯇꯜꯂꯤ ꯅꯪꯒꯁꯨ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯁꯤ ꯍꯌꯦꯡ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁꯅ ꯑꯃꯨꯛ ꯏꯇꯥꯎ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ ꯐꯣꯟꯗ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯪꯅ ꯈꯪꯗꯕ ꯌꯥꯎꯔꯛꯄꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯎ ꯅꯪ ꯁꯥꯎꯅꯨ ꯏꯇꯥꯎ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯊꯕꯛ ꯈꯔ ꯆꯤꯜꯂꯕ ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡꯇꯒ ꯂꯩꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯅꯤ ꯇꯧꯕꯅꯤ ꯐꯔꯦ ꯑꯗꯣ ꯏꯇꯥꯎ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯄꯨꯜꯂꯁꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯐꯣꯟ ꯊꯝꯅꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯋꯥꯔꯤꯗꯣ ꯑꯣꯏꯅ ꯇꯝꯃꯝꯃꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯅꯤ ꯏꯃꯥ ꯕꯕꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯁꯨ ꯑꯣꯏꯔꯛꯄꯅꯤꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁꯅꯁꯨ ꯑꯩꯁꯤ ꯄꯨꯁꯜꯂꯛꯄꯅꯤꯁꯤ ꯃꯣꯏꯅ ꯈꯪꯕꯅꯤ나 ꯑꯗꯨꯝ ꯍꯔꯥꯎ ꯊꯕꯛꯇꯣ ꯅꯣꯡꯉꯥꯜꯂꯒ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯄꯨꯔꯝꯃꯤ꯫ ꯍꯥꯟꯅ ꯑꯅꯤ ꯂꯩꯔꯝꯕꯗꯨꯁꯨ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯑꯃꯗꯤ ꯈꯔ ꯑꯍꯟꯅꯤ ꯑꯩꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯔꯣꯖꯦꯁꯅ ꯍꯣꯁꯄꯤꯇꯥꯜꯁꯦ ꯇꯝꯅꯩ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯛꯈ꯭ꯔꯤꯁꯤꯁꯨ ꯑꯗꯨꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯃꯕꯥꯅꯤ ꯅꯣꯛꯐꯤ ꯇꯧꯔꯒ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯇꯝꯅꯄꯣꯠꯇꯦꯗ ꯑꯗꯨꯏ ꯃꯤꯗꯨꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯤꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯈꯨꯝꯃꯛꯏ ꯑꯩꯁꯨ ꯑꯗꯨꯝ ꯅꯣꯛꯑꯒ ꯂꯩ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯁꯦ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯨ ꯑꯩ ꯏꯁꯥꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯃꯔꯝꯗꯤ ꯔꯣꯖꯦꯁꯅ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨꯗ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯑꯗꯨꯝ ꯁꯨꯏ ꯅꯨꯃꯤꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯧꯗꯣꯔꯤꯕꯁꯤ ꯄꯨꯡ 11 ꯇꯥꯕꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯃꯤ ꯈꯔ ꯇꯥꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯄꯨꯡ 12 ꯇꯥꯔꯕꯗꯤ ꯄꯨꯡꯁꯤꯛ ꯍꯦꯛ ꯆꯤꯛꯑꯝꯃꯤ ꯑꯩꯁꯨ ꯃꯕꯥꯅꯤꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯨꯒꯦ ꯍꯥꯏꯗꯅ ꯃꯊꯛꯇ ꯀꯥꯒꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯑꯅꯤꯗꯨꯅ ꯈꯥꯝꯃꯛꯏ ꯀꯗꯥꯏꯗꯅꯣ ꯔꯣꯃꯤꯌꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ ꯃꯤ ꯑꯅꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯃꯄꯥꯟ ꯊꯣꯛꯎꯒꯦ ꯇꯧꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯑꯅꯤꯗꯨꯅ ꯃꯊꯛ ꯌꯧꯅ ꯀꯥꯔꯨꯅꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔ ꯑꯗꯥꯏꯗ ꯇꯣꯏꯂꯦꯠ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯨꯝꯃꯛꯑꯣ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯕꯥꯅꯤꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯌꯨꯅꯤꯐꯣꯔꯝ ꯗ꯭ꯔꯦꯁꯀ ꯂꯣꯏꯅ ꯍꯣꯡꯗꯣꯛꯈꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯃꯊꯛꯇ ꯁꯨꯝ ꯀꯥꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯁꯨ ꯑꯗꯨꯝ ꯄꯨꯡꯆꯤꯛ ꯆꯤꯛꯑꯝꯃꯤ ꯋꯥꯈꯟꯗꯁꯨ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ ꯃꯤ ꯈꯔ ꯇꯥꯛꯏ ꯈꯟꯅꯩꯁꯦ ꯁꯨꯝ ꯇꯝꯅ ꯆꯠꯄꯗꯨꯗ ꯃꯊꯛꯁꯨ ꯌꯧꯁꯜꯂꯝꯃꯤ ꯃꯊꯛꯀꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯑꯗꯨꯒꯤ ꯃꯊꯛ ꯋꯥꯏꯗꯁꯨ ꯑꯩꯁꯨ ꯁꯨꯝ ꯋꯥꯈꯜ ꯑꯃꯗ ꯁꯨꯝ ꯀꯥꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇꯨꯗ ꯑꯩꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯂꯦꯞꯄꯤꯕ ꯃꯐꯝ ꯑꯗꯥꯏꯒꯤ ꯃꯩꯗꯣ ꯈꯞꯄꯛꯏ ꯑꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯃꯩ ꯑꯁꯤ ꯈꯞꯄꯤꯁꯤꯕꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯑꯩꯁꯨ ꯑꯃꯨꯛ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯩꯗꯨꯁꯨ ꯑꯗꯨꯝ ꯀꯥꯗꯨꯃ ꯁꯨꯝ ꯈꯞꯄꯒ ꯂꯩꯕꯗꯒꯤ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯨꯝꯊꯍꯧꯔꯒꯦ ꯍꯥꯏꯗꯅ ꯁ꯭ꯇꯦꯌꯔ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯄꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯃꯈꯥꯗꯒꯤ ꯈꯨꯠ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯁ꯭ꯇꯦꯌꯔ ꯃꯇꯦꯛ ꯑꯃ ꯒ꯭ꯔꯣꯡ ꯑꯣꯟꯊꯔꯒ ꯇꯨꯔꯝꯃꯤ ꯈꯨꯠ ꯑꯁꯤꯁꯨ ꯁꯨꯖꯟꯈꯤꯕꯗꯒꯤ ꯌꯥꯝꯅ ꯅꯥꯔꯝꯃꯤ ꯃꯗꯨꯗ ꯑꯩꯁꯨ ꯑꯀꯤꯕ ꯑꯃ ꯏꯁꯥꯗ ꯁꯨꯝ ꯐꯥꯎꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯈꯨꯠꯀꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄꯁꯨ ꯃꯥꯜꯂꯤ ꯈꯣꯡ ꯑꯁꯤꯗ ꯁꯤꯗꯤ ꯔꯣꯖꯦꯁꯅ ꯍꯥꯏꯕꯗꯨ ꯆꯨꯝꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯀꯔꯤ ꯚꯥꯞꯇꯒꯤꯅꯣ ꯈꯪꯍꯧꯗꯦ ꯃꯊꯛ ꯌꯧꯔꯝꯃꯤꯁꯤ ꯑꯩ ꯊꯨꯅ ꯀꯨꯝꯊꯍꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯝꯃꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯃꯣꯏ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯃꯒ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨ ꯂꯧꯊꯣꯛꯑꯝꯃꯤ ꯑꯗꯨꯒ ꯈꯣꯡ ꯑꯗꯨ ꯉꯁꯥꯏ ꯇꯨꯈꯤꯕꯒꯤ ꯅꯥꯕꯗꯨꯗ ꯁꯣꯛꯄ꯭ꯔꯥ ꯌꯦꯡꯉꯝꯃꯤ ꯑꯅꯤꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯀꯩꯗꯧꯔꯒꯦ ꯀꯔꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯪꯉꯛꯏ ꯑꯩꯁꯨ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯤ ꯑꯗꯨꯒ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯔꯣꯃꯤꯌꯣ ꯅꯪꯒꯤ ꯁꯦꯠꯁꯦ ꯍꯧꯖꯤꯛꯋꯥꯏ ꯅꯪ ꯀꯔꯥꯏꯗ ꯊꯅꯝꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯩ ꯑꯗꯨꯝ ꯄꯥꯏ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯔꯦ ꯅꯪ ꯗ꯭ꯔꯦꯁ ꯍꯣꯡꯇꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯦꯔꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯂꯥꯛꯑꯔꯣꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯦꯛꯇ ꯊꯣꯛꯈꯤꯅꯨ ꯑꯩꯈꯣꯏꯗ ꯁꯤ ꯆꯠꯀꯦ ꯁꯤ ꯇꯧꯒꯦ ꯍꯥꯏꯔꯝꯃꯣ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯨꯝꯐꯝ ꯂꯩꯐꯝ ꯑꯗꯨꯗ ꯌꯨꯅꯤꯐꯣꯔꯝꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯤꯞꯄꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯁꯨꯝ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯍꯧꯈꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯡ 1 ꯑꯗꯥꯏꯗ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯣꯔꯤꯕꯅꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯁꯦ ꯉꯔꯥꯡ ꯇꯨꯁꯟꯈꯤꯕ ꯃꯄꯥꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯂꯨꯝꯕꯨ ꯁꯥꯕ ꯇꯧꯔꯒ ꯍꯤꯒꯥꯏ ꯌꯩꯔꯝꯃꯤ ꯕꯕꯥꯅꯁꯨ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯁꯦꯡꯅ ꯇꯨꯁꯟꯕꯗ ꯁꯣꯛꯄꯅꯤ ꯈꯨꯝꯃꯤ ꯅꯨꯃꯤꯠꯇꯨꯁꯨ ꯄꯨꯡ 1 ꯇꯥꯔꯝꯗꯥꯏꯗ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯦꯛ ꯇꯧꯔꯒ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯑꯅꯤꯗꯨꯗꯤ ꯐꯅ ꯀꯨꯏꯔꯐꯥꯎ ꯍꯜꯂꯛꯈꯤꯗꯦ ꯑꯩꯁꯨ ꯏꯇꯣꯝꯇ ꯉꯥꯏꯍꯧꯔꯝꯃꯤ ꯄꯨꯡ 7 ꯇꯥꯔꯝꯗꯥꯏꯗ ꯃꯕꯥꯅꯤꯁꯦ ꯌꯨ ꯉꯥꯎꯔꯤ ꯇꯧꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯔꯣꯃꯤꯌꯣ ꯏꯃꯥꯔꯖꯦꯟꯁꯤ ꯑꯅꯥꯕ ꯀꯌꯥꯝ ꯄꯨꯈꯠꯈ꯭ꯔꯒꯦ ꯍꯪꯉꯛꯏ ꯑꯩꯅ ꯑꯃꯨꯛ ꯑꯃꯠꯇ ꯄꯨꯈꯠꯂꯛꯇ꯭ꯔꯤꯗ ꯈꯨꯝꯃꯤ ꯉꯥꯏꯒ ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯔꯝꯃꯕ ꯃꯇꯨꯡ ꯄꯨꯡ 10 ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯎꯏꯊꯔꯝꯃꯤ ꯃꯕꯥꯅꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯁꯨꯝ ꯉꯥꯊꯔꯒ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯃꯅꯤꯡꯒꯤ ꯐꯨꯔꯤꯠ ꯀꯣꯜꯂꯔꯁꯦ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯀꯣꯠꯁꯜꯂꯒ ꯆꯤꯡꯉꯛꯄꯗꯧꯅ ꯆꯤꯡꯉꯛꯈꯤ ꯁꯥꯐꯨꯁꯦ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯉꯛꯄꯖꯥꯠꯅꯤ ꯃꯗꯨꯗ ꯑꯩꯁꯨ ꯆꯧꯀ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯅꯤꯡꯗ ꯎꯞꯇꯨꯅ ꯇꯨꯔꯝꯃꯤ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯑꯩꯁꯨ ꯑꯣꯏꯔꯝꯃꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯤꯠꯁꯦ ꯈꯪꯁꯤꯡꯉꯛꯇꯨꯅ ꯑꯀꯣꯏꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯃꯕꯥꯅꯤꯁꯨ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯨꯔꯤꯠ ꯃꯅꯤꯡꯗꯒꯤ ꯀꯅꯥꯅꯣꯃꯅ ꯀꯟꯅ ꯆꯤꯡꯉꯛꯏ ꯑꯗꯨꯗ ꯑꯩ ꯇꯨꯁꯜꯂꯦ ꯍꯥꯏꯔꯝꯃꯤ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯔꯣꯃꯤꯌꯣ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯥꯌꯣꯛꯅꯔꯅꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯆꯜꯂꯤꯁꯤ ꯑꯗꯨ ꯅꯪ ꯄꯨꯡꯆꯠꯇ ꯆꯠꯈꯤꯅꯨ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯤ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨ ꯉꯥꯎꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯩꯗꯤ ꯀꯤꯖꯕꯗꯒꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯏꯃꯥꯟꯅꯕ ꯔꯣꯖꯦꯁꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯅꯍꯧꯅꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯂꯩꯔꯝꯃꯤ
Matam aduda emergency anaba ama purakhi. Aisu mabanida hairubada ai adum tawro. Pwede yung ngawre haire. Madudagay su anabado narsinga matakpaw pukatpirami. Aduga isa makada kumtarak pada istiar ay na. Nahantu sangkipa mapadayda. Nupiye ni kag makut samnaraga. Istiar aduda sumtam na tam na kumtaraga layrami. Ay gisatpam si layramde. Ay naswa ay mukta laki hayrami. Maduday gimang na satlibado karisu kumagde. Una nupiye ni du sap lepki. Aduga hospital adugi may suamuk kappa huray. Ay sukida na sab yung nalepagalay. Tanzado da mang nalepiba nupiye ni du sap mana na ontoray. Aduga nupiye ni dugi sakpam aduso sap mana rami. Aduga saktam sing aduso hekubada. Akiba mapuami. Maduday sa kida na kanalawraga matakta siyang kalami. Nursing aduna so kaydawragi hangay. Maduday na sida karino malahawri akiba masak ni tami. Kwe kara tawragay na tengnarakiba mapadayda. Yengubada kanaso muklayramde. Numitudagay sa panakwe na yung na naraga layrami. Babay mana so naraga di salura no hayday. Una magtuway zaraga suway siya mo. Hospital adu na muktabag karami. Anido di yam na kinalayrammi. Makuya ni su tengnarabazani. Numitugya hing dumadi akway ahum sida. Haway adu na sana bagalak na bagi moong na. Lukam na kupang na karatara. Saukriga kwegi mang da hektura. Ang agpamong matawa madatam na ray. Numituday sa wakala makalami. Masige hospital as di purabut ki pilang masam mana ray hayda na. Ay sa nungan baga tabak karamde. Matang paragi matong ani lehuri baduso amati makong tee. Tungdagi po sa kamanakan na ilak padahay ray. Unay na wakal sumtaw ba na imana ba rosias na. Tabak tokri bado masige ni ko kalay. Masini mayang masige riyan hukaray story. Matangi wari tagalak pada mayang punamok teng narasi. Masige di mayam dagi kaina na babiti ay lauzari.